Tabiriba madimiteng tabiriba sangbo ahanba maktada ikai khumna jari. Ngasisu amuk pumnamaki damak sem saduna pujarakliba film asigi maming V For Vendetta. Hairiba film asi 2006 ki March 16 da release tawkiba action amasung thriller da based tawba film amani. Film asigi rating sing IMDb da 10 gi manungda 8.2, Rotten Tomatoes da 73%. Aduga Google user singna 90% gi like tawraba adugumlaba film amani. Hairiba film asi award kayana yomlaba adugumlaba film amasuni. Film asi haurakpada 2032 gi matam oirami. Sin asida Evey ko winupi ama ulay. Evey television network amada thabak tawi. Mahakna nongma ahingi matamda mafam amada chatpa thoglakpada lamkhangda nupa anina mamangda thattun leirami. Nupa ani asi government party gi miyoi singi. Miyoi ani aduna Evey vu phaduna ikai khunaba manganaba hotnarami. Evey na mahakpu kanbinaba haiduna kanna laurami. Tanja aduda marks amadi tupi uppa nupa ama laklami. Nupa asigi maramda makhada wari yaurakhigani. Hairiba nupa asina Evey da ikai khunaba manganaba hotnariba nupa ani adu halami. Tupi upa nupa asi masana mahaki ming V haina thonjarami. V na nupa ani adu hatpu uraga Evey yamna kirami. V na Evey da yamna fajaba mawngda hairi. Nahak aiga punna chatuna aigi so yengmusira. Evey na V na hangakpu wahang adu taraga ngayak wakal khalaga V gi wa adu yarami. Asumna makhoi ani laktuna building amagi mathakta kakhallaklami. Evey na V vu magic show to mi amani haina khalami. Maramasina Evey na V da hangai. Nahaki show tawnaba potchoi di kadaino. V na khumlai. Nangonda ngasidi anuba show mo utke yengo. Asumna haiduna makhoina leiriba building adugi mamangda leiba achobu building ama yenghalami. Kudak aduda building adu yamna sathina pokhaiduna kintharaklami. Madu yenglaga V na yamna haraurami. Aduga Evey di yamna kirami. Amasung mafam adudagi chatki. Paw asi news singda sandoktuna miyoi khudingmakna khangnarami. Amasung yamna ngaknarami. Thawdok asigi matangda government athuba matamda asengba langla langjin thidoknanaba hairami. Amasung miyamna thawdok asigidamakta pakhatpa tawganu. Building asi ariba building oibana government na blast tawhanbani haina news singda sandoklami. Paw asi V na taraga news office da lagami. Aduga masada bomb fit tawraklami. News ki miyoi singna sandorkliba paw adu lephalami. Aduga V na live tawduna building pokhaiba adu aina pokhaihanbani. Mafam asigi government asina malem gi mafam singda kihanduna miyam pumnamak makhoina role tawba pami. Aikhoi pumnamak November gi date 5 da parliament ki mapanda amuk thengnarasi. Asumna V na paw asi miyam da khangalamlaga news adu loishinki. V na mafam adu dagi thoglakpada police sing laktuna V bu fanana bu honarami. Adubo V na police sing adu furamlaga thoglakpada police officer amana V da nongmaina em tawduna lephalami. Tanja aduda Evey sulai. Evey na tunglomdagi laklaga police officer aduda spray kapsilami. Police officer aduna Evey da nongmai aduna makokta thabadagi wanthaduna makhada tarami. V na chensilaktuna police officer aduda attack tawi. Evey na mahaki punsibu V na kanbikhibagidamakta mafam asida V bu kannanaba haiduna tawkhibani. Thawdok asi camera da record tawkhre khangbadagi V na Evey bu mayumda puraklami. Police ataina camera da record tawkhiba adu yengbadagi Evey su phananaba haiduna thiba horaklami. Maramdi Evey su V gi apunba misakni khanduna ngaihak leiraga Evey na gyan tarak aduna hogalaklaga aina leirisi kadaidano haina hanglakpada V na aigi yumdani haina khumlaklami. Evey na paukhum adu taraga mafam adudagi chatnaba haiduna thoglakpada V na hari ngaikho nahak mafam asidagi thokhibaga police nangbu soidana fakragani. Maramdi police na nangsu aiga punba mini haina khankre. Mathangi sinda V yum amada chatuna commander ama halami. Aduga mathangdana father ama hali. V na makhoi ani asi kari maramgi halibano haiba adu makhagi wari singda bunna khanglakani. V na makhoi ani bu halaba matungda makhoi gi manakta angangba rose amamam thamlami. Police officer singna thibu humba tawrami. Adubo langla langjin kari amata khanglamde. Asumna matam khara hauki. Evey su V gi yumda adumak leirami. V na Evey vu yamna luna mafam aduda thambirami. Evey gi chananabasu mahakna thongduna chaminnarami. Adubo V na magi marks ubliba adu lauthoklamde.
Vina akiba leitana leibaki khalaga tawriba adu yamna pamnami maramdi Evey su akiba yaudana leibaki karigumba khara tawba pamjaduna lakibani adubo Vina asau asang kaya hatpa adu pamlamde maram asidagi Evey na mafam adudagi lona chelaktuna magi boss ki manakta lai Evey yamna kirami magi boss na mayumda kausinduna famhalami aduga kigano karisu tawroi haina fathabirami Evey na mafam aduda yamna ngakpa photo ama thengnarami photo adu boss aduna huralakpani amasung mafam aduda Quran amasu leirami Evey gi boss adu Christian amani adubo mahaki mayumda Quran leiriba adu araiba nate mahaki punsi adu khudong thiningai ni nakan amada police officer amana doctor nupi amagi manakta laklaga V na thamlamba rose adu puraktuna pirami doctor nupi aduna rose adu uraga kiba faurami rose adu ubada doctor nupi aduna chingnaba ama poklami doctor nupi aduna mayumda laktuna tumlingai V mafam aduda lai doctor nupi aduna V uraga hari aina chingnarabani rose adu ubada bomnamak asi nahaknani haiba doctor na V da asumna hairiba asigi maramdasu makhagi wari singda punna soidana gyan tarakani numit asidasu V na rose ama doctor aduda pirami masina takpadi V na doctor nupi asisu hatlagani haibani doctor nupi aduna V da ayhak nangi nafamda lankre haina haijarami adubo V na doctor adugi wa adu tadana injection ama kapsilami maram asidagi doctor nupi adu siki mafam adudagi V chatkraba matungda police officer adu mafam aduda lai doctor nupi adu siduna leirami police officer aduna doctor gi yum adudagi diary ama fanglami police officer aduna diary adu mayumda puraklami diary adu purakpada 2015 gi wari hauruklami wari asida mahakna khangi madudi government na national camp ama semlami ta sengbadi camp adu center amani mafam aduda government ki mayukta leiba miyu singbo thamlami aduga makhoibu yamna otpi nei pirami amasung center aduda leiriba miyu sing aduda angak pa experiment kaya su tawrami experiment adu yamna sathiban maram oraga 75% experiment tawbusing adu sirami experiment aduda hinghowa mi sing adudi mafam aduda room number 1 2 3 4 5 fawa khaidoktuna thamlami haiba room sing aduda thamliba miyu sing adusu matam khara leiraga sikirami makoi sing adudagi room number 5 ta leiba miyoi adu tamak hinghowi miyoi aduna mafam adu blast tawhanduna thoki miyoi asimakni V hairiba se experiment adu tawbada commander father amasung doctor nupi makoi ahumna supervisor orami maramasina V na makoi ahumbo hatkibani mathangi senda V gi boss adu police na farami maramde mahakna chancellor gi mayokta TV show tawbagi haiduna maramassidagi Evey su mafam adudagi chenthораklami adubo police na Evey su faki police na Evey da V gi maramda hangami adubo Evey na paukhum amata piramde maramasina police na Evey bu yamna sathina laknarami amasung Evey gi masam kaktatuna jail da thamki jail aduda Evey na che ama fangami che aduda asumna irami nupi amana government ke mayokta lepagi haiduna V na leiramba mafam aduda leibi nupi amabu makhal kayagi experiment tawrami maram asidagi nupi adu matam khara leiraga siki adubo nupi aduna kaidong nungda mahaki thauna hankidi Evey na CSC pabadagi masadasu thauna amalakami tanja aduda nupa amalai aduga hari Evey nahak free oirabani nangi nasada akiba amata leitre nahak chatkro asumna hairamlaga nupa adu mafam adudagi chatki Evey na mafam adudagi free oiduna thoklaklaga V gi mayumda laklami Evey na mafam aduda lakpada khangki madudi mahak masada lakna khibasing adu V na haibadagi ni haiba maramasina Evey na yamna sauna V da launa hari nahakna asumna aingonda karigi tawribano V na khumlai ayhaksu yamna nungaikide adubu haujikti nahak yamna thongna fabi amasung yamna kanbi nupi ama oire Evey na amuk magi boss ki maramda hanglaknami maduda V na nangi boss ado aina kari amata tawde police na hatkibani maramde police sing aduna nangi boss ki yumdagi Quran fangkibana maram oraga Evey na jail dagi fanglakiba che adu V da pirami maramassidagi V na khangi madudi che adu asengbagi nupi aduna irambani haiba mafam adudagi Evey chatke tawbada V na November gi date 5 ki mamangda amukta unasi haina harami Evey na V na haiba adu yarami amasung mafam adudagi chatki
Mathangi numita officer aduda misak amana unanaba haiduna mail tharaklami. Misak asi atai kana sunate bini. Adubo mahakna atopa ming ama hairi. Asumna officer aduga laktuna unarami. Adubo bigi masak adu sengna ubu phanglamde. Maram masina officer aduna masak khanglamde. Vina officer aduda mahaki haukraba wari liraklami. Matamaduda government center ama semduna miyoi kaya thamlaga experiment aduna virus ama semki. Virus adu sandokna bahaiduna mafam ahum khanki. Ahan bada school, ani subada station, amasung ahum subada plan amada. Virus asi sandokna bamatungda chayol amagi matungda miyoi kaya amasiki. Adubo angakpadi virus semlabasing aduna virus asi fahanna bahidaksu hana semki. Maramasina makhoi sing adu malem sin bathungna maming chatki. Maral leijadraba miyoi kaya faduna maral season biri. Aduga maral leibasing aduna yamna nungaina leiri. Maramasina maral leibasing adu fadri fawba khongfam asi haloi. Asumna hairamlaga mafam adudagi vi chatki. Mathangi numita officer aduda call amalai. Maduda khangki mahakna ngarang unakiba misak adudi chahi kungi mamangda sikre haiba. Officer adu tawfam amata khanglamde. November gi date 5 su naksilagne. Evina miyamda marks yenduna government ki mayokta kholau kaya laurami. Praja miyamna government ki mina micham nupi masa ama thaudok adu halami. Maramasidagi yamna khoirang khosauna duna government ki mayokta leinarami. Praja miyamna omsilaktuna nupi macha ama haliba government ki mi adu omsindun halami. November gi date 5 ki numidang wairam Evina biga unaba chali. November gi date 5 asigi numit asi bina government ki mayokta landabagi aroiba numit ni. Bina parliament adu uful sana thugaibagi plan taurami. Bina Evida pokhaiba yaba potsaksing thanna yawba train ama uhanduna hari. Aina chatkraba matungda pumnamak nahaki ngaktani. Wahi asi taraga Evina hari. Pumnamak asi thadoklamo. Aikoi mafam asi thadoktuna arapa mafam amada chatkrasi. Vina Evigi wa adu taraga madu oithoklaroi. Ai chatlage. Asumna hairamlaga lainungi lambi fauduna chatki. Prajamiyam pumnamakna Vigi marks uptuna parliament mamangda laknarami. Prajamiyam aduna maram oiraga mafam aduda government na force mayam ama kauduna thamlami. Vina masa mathanta police ta changjaduna fahalami. Vina haina khibagi matung ina police officer aduna mafam aduda chancellor su faduna atopa police singda puhallaki. Bina chancellor adu mafam aduda halaga magi pocket ta rose ama hablami. Police singna vida naki maithong adu yengba pami haina haibada Vina yaramde. Maramasidagi police sing aduna vida nongmai leptana kapsilai. Vina su police sing adu amat khaktana halami. Vi nongmai ni panbadagi yamna soklami. Evina Vigi asokba adu uraga hospital satsi haina hairami. Maduda Vina matam leitre. Ai nangonda aroibu oina wa amata haige. Ai sunangbo ahan ukiba numit adudagi thamoi sengna nungsijaki. Nanga thengna kiba numitagi aigi ningba pumnamak thungle. Asumna hairamlaga bhi mafam aduda siki. Evina thamoi kaina bhivu mafam adudagi train aduda pukhatuna laina kupsin buduna train adu thauba haurami. Tanja aduda police officer adu laktuna Evey hairi. Nahakna asumna tawriba sikarigino. Evey na khumlai. Bhina tawriba thabak khudingmak achumbani. Aikhoigi government asina tawriba si aranbani. Micham pumnamaki yeknaba oiriba government asigi mathau tade. Evey gi wahi asi taraga police officer aduna makha tana khamlamde. Evina train adu thoraklami. Asomdana praja miyam pumnamak parliament adu yausilaklami. Army forcing aduna praja singbu ngaktuna leirami. Amasung chancellor gi order ngairami. Chancellor adudi Vina han hatkrabani. Ngaiyak leiraga train adu parliament aduda Evina thomjin handuna uful sana pokhairami. Praja miyamna anuba manglan ama sagatnarami. Evey amasung police officer aduna thaudok adu yengduna leirami. Police officer aduna Evida marks upa adu kanano haina hanglakpada Evina marks upanupa adu khangde. Adubu mahak adu aikhoi mayamgi maraktagi amani. Marks adugi maramda ai wari ama haige. Ngasidagi chahi 500 gi mamangda nupa ama leirami. Mahaki maming ge focus kawi. Mahakna miyoi kharaga loinana government ki building thugainana ba plan toki. Adubu building adu thugaiba ngamkide. Makoibu faki amasung farsi tawduna hatki. Thaudok asidagi prajana numit ado kawbo leitana chahi khudingi ningsing thauram oina pangthoklami.
ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯥꯔꯁꯤ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯨꯔꯇꯤ ꯁꯦꯝꯗꯨꯅ ꯃꯥꯛꯁ ꯎꯞꯄꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯚꯤꯁꯨ ꯃꯥꯛꯁ ꯎꯞꯈꯤꯕꯅꯤ ꯚꯤꯁꯨ ꯍꯥꯏꯔꯤꯕ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯑꯗꯨꯒꯨꯝꯅ ꯑꯣꯏꯕ ꯄꯥꯝꯖꯈꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯣꯏꯈꯤ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯃꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ